Maitai khaktadak khutsu kolai fagatli Chucharpurdagi ukak wakak khaktamak fagatli haibadu aranba wafamni Maniour Police hauzik social media da miyamna kanna hainariba maitai khaktagi khutsu kolai fagatli Chucharpurdagi ukak wakak khaktamak fagatli haibadu aranba wafamni Maniour Police update ke social media account ching Facebook Instagram na chingbada February thagi tang nipan kunmari amadi kunmanga March thagi tang taret mapan amadi taramatoi April thagi na mari tratret kuntaret amadi kuntra me thagina kunithoi amadi kulumdoi jun thagina tang tara mari trapan kumathoi amadi kumapan dana changduna yengbiu Maniour Police Control Room na thadropa paw amada phongdorakli hauki bapung kunmari asida National Highway 37 amadi National Highway 2 da landam sigi tangai phadana chana thangnaba amadi pochei puchilapa gari maudra amadi sani ga niphunithoi yauki hairi Makata pochei puba gari chatok jasin toba yana ba security force ta khudong thiningai oiba mpham jingda ngak senmagi tabak